Kundre, ELITETV ki special talk neng tabiri was in Muhammad Mokchari Muru and Nasi Kune Puzari ba guest as he taken as Nati. The Atoba Manipur issue more talk of the town or river koi Hilly Rare Committee, Adumba, Chairman Gito, very by Kai Kumajaraba, Dipu Gangmei, Maruina, Hilly Rare Committee have Zikarino, Magimato Carino, Housic Leriba, assume the demand to riba to Antoine Bob Home Singasi, Kadai by the no communication give Lady Basi, Must clarify to never again. Tanza to Nujimsi, I'm the Diputa Mokshari. Thank you. Maruna Hama Kanzini is a koi, may answer the Kanto Yamale, Hilly Rare Committee is Sikano, Magi working style Sikarino. Karigi the Makta Lady Bono Hilly Committee have see, Mam Swin and Cunning on any, I am the Siwa from Jonathan. Hilly Committee, Harry say, 1963 the Union Territories Ek Haina, Manipur, State Pangding Isida, Semba Ek Amale, Asida Standing Committee Haina, lay, Section 52, subsection 2, Sida, Ek number 20. Adudegi Laga, na State Pangbamatunda. 1972 da asi akoi article 371C se insert tawraga asi insert of this 27 amendment act 1971 the articles 371C se insert of giveni asi article 371C makada hill area committee haiba se semki bani asi sida akoi peculiar oiba akoi chingi hill areas gi haibitare asida schedule matters haina 13 matters ama second schedule da thamjai adu matters sing do akoi hill area committee na interest over adu gi makha do da function toraga governor sina asi hill area committee gi functioning da discretion lagi hierarchy asing hierarchy is mini house good bani akoi hill areas in the Manipur Legislative Assembly rules and procedures su fazana akoi gi rules of procedure and conduct of business da fazana chatharaga house gi rules of fazana adum pangthoi asi adu gi provision da whatever matters which touch the schedule matters asi say under the purview of hill area committee haina asi articles 371C the government presidential order 1972 gi 20 June da akoi president of India na BB Giri na thokpa order asi matungi na hill area committee se function to lei Marun Magi Mathos Yakoi to Antonba koi Hilgi district assembly constituency kul lady and the valley the 40 lady on a single look up to see carry issue for any development what Bakalum da say Hilton Antonba sing a decision the Bakalum da Tongan Basiki budget Hibatarico Sakana Kaitora Pahili recommenduna say Sahi Simi Mangasiki budget senior Duga Hill committee the Togada Batabok said Carino my working style say Carino Tambio Hill Areas Committee Order 1971 and 1972 Matungina Ekoida development gi budget ki akoi Hill Areas Committee na discuss toba ekoina initiate toba economic planning adu schedule matters loina yauri bini asi se ekoi effectively function toba ngamdaba means in the sense rules sembi daba adu gumba ama ekoi legal expector sukra leibegi to kaino to rini adu whatever the bill Hill Areas Committee da thamisi other than money bill akoi Hill Areas Committee sokpa sis kaino schedule matters sokpa asi sing se loina akoi Hill Area Committee da interest to jai anuna handak su adugi issue sing dune thoi se adu I think hojik se hanadagi khar improvement tora adu akoi honorable CM su akoi hojik Hill Area Committee se hojik te yamna important piraga hojik akoi leri su treasury bench ngakani akoi 20 members se aduna handakti yam golden opportunity with the able leadership of N Biren Singh ji adu gumba akoi interest yawa akoi chingtam se division se leihan ningai inequality se pura gap se close to ningai hona ba vision leiba matam sida akoi asidi opportunity yamna
ꯐꯕ ꯂꯩ ꯒꯣꯜꯗꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯤ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯊꯝꯖꯅꯤꯡꯉꯤ Okay. Look, see, makata na kani is koi autonomous district council ki issue ni. Hill area committee ga autonomous district council khende risi karino autonomous district council si hill area committee ki makada laigada bra hai basi kamaina tawi autonomous district council ki working style na karino hill area committee na karino ani si khena basi karino. Hill area committee ki purview da autonomous district council se koi district council schedule matters is autonomous district council haina di ide district council its functioning haina akoi da interest away under schedule matters da asi sida adubu HCC se akoi 1971 kaino ge district council act se 71 ge se semba matam da hill area committee se leiramdri ba hill area committee sembadi 1972 da semba 20 June da aduna 1971 act sida district council gi act sida hill area committee se yauram deva aduna handa akoi study torakpada asi act se amend toraga hill area committee purview da leibni na hill area committee se akoi hapsi haibe se akoi government side asu akoi irrespective of political parties across the spectrum akoi yanaraga hoji hill area committee se district council se akoi asida se leifam thoi haiba se akoi discuss our house so akoi house in the sense hill area committee gi house so akoi tana khiba yam lei asi improvement tawrakpadoba 1971 e act se hoji hairadi 50 years henkhe the district council se import of ge haina effort so hazana tawram khiba leite chakhiba 10 years singsida ando handakti soidana akoi import orani haiba ge se akoi thajaba lei akoi hill area committee gi members sing senior members sing su lei ado go at the same time akoi honorable CM su yamna concern leijaba handakti import over se akoi devolution of power se hill area kano da district council da pi de se haiba in principle loina interest yauna raga hojik lingjen manana hojik se chatharaga leiri Maruna koi mayam su ure koi district council haidare autonomous district council ki mikhal se pangthok pangam dran la ke ba koi chief minister and biring lising makha da pangthok na ba thorang te matam kuina koi mikhal pangthok pangam gi da ba si hoi hilira committee ki chairman para kudi kui ji kari purpose kari sector koi ki reason oi bi yain khali mikhal pangthok ki pangam gi da ba mayam previous government gi issue di hiding dre adubu there are certain excuses makoi order thok the rainy season yadaba covid pandemic sin yadaba adugum issue khra budi le haina makoi adum akoi su uzei adu handakti election se pangthor ni haina akoi government asu decision lau khre cabinet asu lau khre akoi gi honorable CM asu media da khangde akoi press da khangde decision lore haiba se hongdokhre aduna the exercise has started I think in 2-3 months monungda as per the government decision the soidana election se pangthokani haiba se thaji ai di point la sanange ji maruna ji achobo issue mo resi ultra tribal all tribal student union manipur asumna ko na even economic blockage ta na duga mokoi wari sanaba mayam ji le hojik lai ba si khoi 6 amendment gi si luai gre almost ado khoi 7 gi ni lai si 7 gi si ji kamaina kari lokot pa hore maruna masi gi hena develop tawna ba process kari kri jata ba hore simatang tham akoi last assembly session sida akoi hill area committee se more than 3-4 times phamme even nungdang do also ayuk to also asi se akoi kupna naina ba matungda akoi even the government side akoi honorable CM na makoi cabinet decision low ke ba draft bill do puthok tingai house da akoi da nakoi khar tanajo nakoi view suggestion nakoi recommendation piro haina akoi da adum officially tharai akoi khanai akoi scrum haina overall interest of the Manipur state ki khallaga district council se scrum haina import of sike hana chakhiba dum ama ma toramnaga khanaramaga confront toramaga adum thamnamba daba ke adum thamnamba pose handakti asigumba tawdabi da constructive way toraga aseng bagi reality da politics akoi honorable CM na haibagumna toraga
district council se import ningai haiba exercise se akoi kanna kaino to zarga hojik hill area committee da 7 amendment ki che tharak pase akoi study to hore I said even yesterday also that we'll consult all the stakeholders akoi etsum oige oiro akoi former chairman sing former members sing legal experts sing akoi tribal ki apex body sing makoi gi view suggestion se lowraga akoi yamna politically feasible oiba aduga socially acceptable oiba legally sustain oiba yaba solution ama recommendation ama toroga akoi government da pijaningai hana kanna hoji akoi members sing akoi honorable minister sing chu yawe senior members sing chu yawe aduna akoi lingjen manaraga across political spectrum akoi asida kok ama kata oina thadaraga akoi honari sidaki dang la dang akoi general preview de laisi akoi mayam hainari beduni even honorable james masamak chu yawri sai deni kan clarify to pam chi akoi bill sida yawri si akoi secretariat ani shuba chief secretary ani shuba du state within the state have to no mayam si sina akoi marak sida si wakalo chu loina lei bai tare general public view da sikari no masi madugi posi almost kadai from the lay madu karma condition the lay madu kamai to no sem tang jung clarify to si sida harade akoi district council se akoi autonomous district council han akoi manipur de lere se 6 schedule makha da suna ta asis akoi council se mong amane akoi manipur gi se 6 schedule su singdaba 5th schedule su singdaba state asida function to ringai sida akoi na hojik hairi ba khra controversial ori ba recommendation hai tare bill hai su yadri you know house to put thok ta pot ni na recommended bill hai bi ai adu 2022 ni anova mandate phangaga majority of the members akoi hill area committee gi su lai adu akoi etsum gi concern interest akoi respect to jai as a tribal as a chairman of hill area committee akoi constitutional duties akoi the piri base akoi phajana pangthokani haiba sa hining at the same time sakhiba 2021 gi makoi recommended bill gi matang da kaino torisi akoi people's mandate phanga lapani na hojik la weba mi sing da su thajabiu haiba su at least akoi se democratically elected oina lapani na akoi members sing da su achepa ama thajaba ama trust to leiraga akoi district council se phanaba ge makoi na semgani haiba su thajabal thambi ningai ai appeal dojari at the same time asi gi chakhiba gi bill 2021 gi bill sida toribasi the certain section of people who wants to gain certain political points with certain hidden agenda akoi amama bu kaino toruga government bu uncomfortable oihaningai at the same time issue ama sagalaga akoi peace loving community sing akoi manipur da leiminaba mi sing se mistrust toraga natraga kri haisra akoi divisive politics khara sanarapadagi district council empowered obagi issue na tabada hek angle atopada chinga chakena tawba issue ama semraga government se destabilize tawningai adugumba attempt du su udabanate ko su uzai angang ama waina yeah I'm new to the this political field adu orasu at least government officer oina lakpada yengba kanda sigumba tawba mi singse ai si akoi civil organization singsu adugumba divisive politics sida akoi pray oida ningai akoi trap the fault of the ningai hona biu haibesu haijani adu chakhiba gi bill da akoi su khras phajana study tawi hauji akoi TN Hills department se lejai district council se TN Hills department makha da lejai tribal affairs and hills hain adu hauji recommended ge amaduna
hill secretariat onbiu haiba ama khadi yawe adubu asigumba major legislation se 1971 gi act se district council act se parliament na pass to bani repeal to ba mong da tawrapa pot khrasu uwe asigumba sidi not under the purview of akoi competency akoi Manipur legislative gi assembly gi competency makti nataba mali kri no da act se union government of India gi act ni na adu akoi hoji amendment toriba singsu loina makhoi da yoraga kaino tawdo pot ni na asi se politically feasible oiba akoi legally sustainable oiba ama recommendation se ama thiraga our main objective of empowering the autonomous district council cutting edge district council se oem se haibu se hoji kanna honajai tam phaso hom thambi mayam su clarify tong ne don hoji si tuan ba khoi hili ra gi leri ba kangbu sing aduga assembly constituency kun ni leri se duna kadai phau da haji phadarai ba area committee da thadarai ba gi bill si ek olaga hena khoi Manipur gi leri ba tuan ba khunda minare ba tuan group sing si leiminana ba kari plano kamai to re kadai phau manung da si khoi bill si ek on ba gi thorang se leri kamai to asi se akoi work to zara kanda akoi recommendation bill se it will be put to the government house amu kaino to gani asi pass to do the akoi prediction se to rogum se adubu whatever as a responsible legislator akoi hilera committee the lady singsu because we took an oath under Indian constitution aduna akoi hilera committee gi functioning da su articles 371c da su akoi se peace and unity among all section of society different communities different all the other parts of the state asi se promote to godo bani haiba akoi da fazana articles 371c gi presidential order de le asi se akoi kari haisira water tie compartment gomna akoi tribal ni asina amani haiba age athada akoi hill area committee se function to haiba se leite because state ki overall interest at the same time akoi tribal interest protect to ningai se hill area committee se function to ningai semi buani for the economic development and mokoi gi social custom akoi gi tradition asi kumba culture kumba protection to ningai akoi da kaino to bani do the main purpose of CCD akoi social harmony leraga overall development of the state asi se phajana EB order do jasu asi kumba se khallaga akoi adugine aina socially acceptable oiba ama recommendation ama kaino toroga akoi nungsina chamina leraga asi kumba hill valley gi gap divide asi kumba leiba se akoi phajana mention ningai asi se gap se close to ningai akoi kanna hona jaraga akoi recommendation se akoi thage kani haibu se akoi thamjan ya mazawa su hom thambe do dang sideline to kan da khoi ngarang ki event ni se da eje keno hai tare jelerong hai ra se ngara khoi gobind ji ki temple da tong an ton ba khoi kabui ki me ama chang kan Manipur ki leiramba khoi gi akoi gi amang singi ke hetare adumba pal lama kharam do BJP ki lengak se lak padagi achoba thorang kholak tan madu pal do lapthok na bagi mami manga u phange swai sidi as a tribal lamoina kari mot si phangduk ngi le ngarang event si matang asi se hairadi akoi honorable sim n biren singh ji se ei yamna haisira admire to zaba mano wafam afaba ma thamki ba male ei na bureaucracy de lening and government employees lening da akoi Manipur se lai kon nama gomna machu ja salaga lai ja kenu ro phajaba akoi ge Manipur se asi gumba lai koi hansi hai se akoi ge identity su akoi ge color ama masu loin kara lai kon phajaba monotonous oidaba lai kon ama oina asum same se haiba ge principle se vision sida go to hills haiba go to village haiba asi gumba same direct interaction laiba responsive oiba administration ama semra aga akoi
kabui khangde akhoi tangkhul khangde akhoi kuki isininaw khangde amama jati khangde hills gi leaders sing bu su interaction tawraga asi emotional sentimental integration tawningai honnabase asi gi result ne na hai hongdok chani at the same time akhoi manipur da maru waina asi emotional appealing se darkar le history khangningai ai nahan so ai haijaki bani hauzik akhoi manipur laiba haibase state se leitringai dagi akhoi kabui maiba sarangba akhoi puremba gi matamda khamba khoinu gi matamda makhoi dum leiminarakpa adu historical background solid background leiraga akhoi che dum chana tinana leirakpani haiba asi appeal sida chatpa hauzik artificial construct akhoi leri haire akhoi chaningai thaningai leire akhoi development leire akhoi state ama sem se haibagi akhoi community ama sem se haibagi attitude that chatabi historical fact ama daina akhoi indigenous akhoi chamin thangmin naraga akhoi adum nungsina leirakpani haibagi solid foundation da akhoi chaladi akhoi karisu akaiba leigido mande akhoi mistress leiba hauzik gap leiriba khra mi singkhra na politics na bada natraga mage kari haisra historical perspective do yeng dabida community leaders singkrana toriba sida akhoi yaudраga akhoi sumhaine hingnapani akun chanmin namin anungsi namin raga akhoi hingnapani haibase asige perspective da tawjaradi asigumba hojik indigenous missing pulli base it's a very positive sign as he said a good work of honorable chief minister led BJP government aduna asise yamna akhoi su suruk yawi 100% akhoi asisu support tawi haisu haijin adu makata la sening si akhoi hilia committee matang da hazik manipur gi miyam da maruna tribal le ba tong tong group sing da hilia committee gi chairman no mena phongdong ning wa phom sing se utang marik chum nang dung thamiyo hill area committee hairi se akhoi manipur chokhat nangai semba committee ni the objective and aims the functioning also aduda perspective that sekadoni aduna hauzik amama khra opinion difference leiriba akoi tribal issue da khangde akoi district council issue da khangde aina appeal to janing isi mi miyam phaningai akoi hauzik we are newly elected we are still young aduna hanlaman sing experience level sing nakoi gi views suggestion advice akoi tramna okchari welcome tawjai phajana kaino tawbiningai ahan sing 30-40 years public seva da toraga akoi manipur da toriba akoi even akoi yamba bekhangam mokoi sina sacrifice oruga manipur nungsibigi politics nariba asiguma se akoi di adum appreciate tawjaraga hojik phau akoi advice suggestion seek tawjaraga opinion adum share tawnaraga adum leiribani aduna mi miyam akoi state se sokhaningai akoi state se the leiriba different communities se akoi deficit trust deficit se leitaningai akoi mi miyam honaminaraga akoi hingminasi akoi state se develop tawningai honasi one of the most developed state ama oina india da asi akoi indian nation da leiningai akoi honasi haibase appeal to 7 amendment ji bill se refer to 7 amendment ki matang se swai da people la khangning ba legni sai matang da mu sa na mu elaborate to after due process akoi house to introduce oroga district council import of the bill 7 amendment haina asi se schedule matters kaino to bina akoi honorable minister na su house hai ki bedo hill area committee re refer to se hai hojik se refer to lei akoi asida akoi na yaba ei ngasai hai ki bagumna district council se strengthen to ningai se kram haina hona se irak padunga ta bill thadabu dunga ta akoi lowrga adu dunga ta akoi kaino to gani haiba lekte akoi ne recommend to ba yaba akoi hojik ti hill area committee house ida thadara banina
akoi apa politically acceptable oiba legally kaino oigadoba akoi sustain oiba ngamba recommendation makhai singse akoi khanaraga akoi district council se import oba yaningai asisi hojikte room leire na hojik asigumba sidani aina appeal to janinge se all concern akoi civil organization singi former members singi hojik 6 district council khoi hojik former chairman sing lei hands on practical experience level sing mokoi khanaraga akoi se kram haiba 6 schedule makti natabnina adu dagi su hena phaba sembang amra adu gumba hojik se nainaba matam yore hojik akoi street ta chalaga natraga confront tawraga mi amamagi political gain gi damakta sanaba matam natre akoi district council se import of si haredi akoi hill area committee sida apa views suggestion mokoi recommendation singdo akoi the pb ro akoi su nainage and our officers always open agi office always open way agi mail agi mobile number lauraga atopa state level mi singsu physically lakpang amdaba mi singsu adum views se share tawrapang yagani haibasu appeal tawjaningani asisida 7th amendment haiban wani hill area committee da hadar kharbnina hill area committee import over ya district council import over yaba makhai se akoi khanabi yai hauji akoi recommendation tobe yai I think the honorable CM is very much interested handak the soidana devolution power se lip service na tabida to resi haiba se adum higher ga leirabnina handak the yamna feasible oiba legally sustain oiba ngamba and socially akoi issue laitaba ama recommendation se bill se tharaga handak the akoi achieve tawningai asi se pangthok pangam ningai akoi mi miyam asida maruoina matam se kok se thadaraga akoi hunasi haiba se appeal tawjaning ade chairman namoina su akoi kari no packet kina khaliba hoi development hai tar hel area sida kari akoi ana layeng gi oiro health ki aduga lambi thongi kari no hel area committee na pangthok kina khanba aduga masigi tawgadaw mayam se kari pipeline de lei si kari no mthabiyo hill area committee se especially akoi role se legislative partner tan akoi executing authority di lekte adubu as a ruling member ama oina aina ubada handak even akoi gi underdeveloped district ki akoi hill area committee singna akoi government da akoi honorable CM da kita request obada kita orasu focus to se ase hill district se haina handak budget da su schemes programs for underdeveloped district haina 21 crore thame adusu akoi phajana akoi playground wat pakhangde akoi public toilet wat pakhangde school wat pakhangde adu gumbada semninga yamna stop gap arrangement akoi government akoi honorable CM na asi se akoi da focus tawga asi thu handak budget ta thamme ajo akoi pangthokani akoi hill area committee gi atopa executing khenodi akoi implementing authority di scheme gumba program gumba di akoi hill area committee na di tawde ago legislative part keno tawbanina atopa di akoi yamna thidokna development perspective da di development keno da di activities ti akoi yaujade okay sigi cutting across duga apart from akoi gi chingi area sing da hajik se je akoi gi elected aboina su ko karai area da no koi sothari si adum up to the mark leire na khanbra leire ba tonga tonga chigi jila district sing sida kari to kari area da hena trust pe darkar oya isa gi kari mo de thambi especially akoi chingi area se connectivity sini sparsely populated oire akoi even district headquarter dum cut off toba subdivision headquarter cut off toba sise akoi topography na su aduga akoi gi climate
nasu tare akoi handak su nong kan su bada landslide ta ki ba khot ki ba akoi resources yamna limited oiba state oiba gi asisida kanna connectivity da thadaba ngamdaba gi su lei haiba su akoi su experience to jai aduna handak akoi honorable minister under the guidance of akoi honorable chief minister to kino to akoi ministry da fund purake haina akoi khabar da su ure akoi asi the focus to gani connectivity da focus to raga to gani haiba work program sing amama sing akoi social media da su chat to ure aju si se pangthok success po yo koi bisnu haiba se si thamjani atopa connectivity se kino to ready akoi government servant sing su amama sing su makoi chatpa duty to ba chatpa khotpa si da yamna mateng pangani kino easy oigani aduna akoi connectivity se fazana to biningai aduga health facilities ga education asi hum se yamna crucial oiba akoi gi human development index ta asi se yamna important oiba potni hana adum thamjani adu kai kan da khoi chingi development gi thabu pakhala umutam da ayat pa apan ma thokpa mayam ma yawi khoi halak tai kui kui dina khoi sida mayang khang gi da NPO gi toro kan da any development to kan da di khoi ayat pa apan pibi gan na even sign bo bo theli chingi development gi pakhala kan da he ayat pa apan ma thokpa si as a elected representative oina aduga chingmi am oina su mayam na kari appeal to bi ni khoi it's a very encouraging sign NPO na tawri bodo hoji akoi civil organization sing su akoi law abiding citizens sing se ji government gi development initiative ta yamna support tori base it's very encouraging sign but asi gumba singi passe kaino issue natte problem natte akoi manipur da hana chanara khibagi sangstan yamna leibagi ama magi law mapanda chaning ba mi sing khrana majority di peace loving law abiding citizen orga mi khrana tamdo or sing no or so di equal situation ni haiba chap loina face to we have hygiene sing makta ge issue di nate si ai hoina thabak to matam da khoi chief minister so appeal dori nyama support to widana tung koina chana no ba khoi ge generation sidi matam khragi matung da loi gi doini tung gi lakata generation gi hadi leiba duga isagi opponent na haiba ta ji waron jak ki changche leiba chief minister changge leu sida kari mole du isagi mo su tendang thambi war on drugs asi se handak sina intensify oraga result yield to wasukra uwe asi se koi future generation ge koi society ge asi yamna important oiba value leiba society ama oige haredi akoi youth sing se akoi future generation sing se akoi protect udredi akoi loinam society se akoi gi manipur state ki future se akoi yamna bleak oigani and youth sing se phataba londa mi khrana paisa nusa phangbagi business tawningbagi quick money phangingbagi angang sing future generation sing spoil tawbagi thabak se asidi akoi fazana without any second thought akoi fight tawraga asi gi drug menace sidi akoi muthaningai honagadobani asi atopa agenda leite akoi se hatang prithivida hingado mi singni aduna quality oina hingningai akoi future generation sing se akoi preserve tawnangai asi war on drugs si akoi mi miyam without any second thought asi dadi yomin asi haibase appeal to jin thank you so much maruina ngasari akoi na khanna ba sida lady posi akoi 21 gi legi ba akoi gi hilira committee gi thadare ba potsi amendment si ma akoi masika sungni mai le ba 7 amendments dadi madu gi issue du leite ba siduna swai sida akoi kana gu makharna political gi ba khudong ta ba longna ba adu mo hono bo kma am su le ha ba akoi hilira committee gi chairman na thambiri wo phum sinaduna swai sida yam kanna akoi hilira committee na kana hona dana tongan ton ba le ba cutting across the party adu gi ma BJP ni Congress ni ha ba tongan tongan thadu ka da ji yam kanna akoi
हिल एरिया सिंगसिदा चखत थोरांगी अदुगा ते हिरम क्या दगी फगनब पाखली हाइबसिनी थैंक यू सो मच दिपु असिन ममतम बिबी रगा कोई एलिट टीवी दा सुंबा एक्सक्लूसिव इंटरव्यू मा बिबेगे तंजा बिबेगे मा हनन थागचे Thank you so much. Thank you so much. ngasi dia dumba ELITETV gi special talk matang solution je mathang gi nimitta tanja simakta da pungum simakta da channel simakta da atopa aku yam maru eba hauji leiba issue sing ngasi wari sanabagi tanja laujage ngasi gi di kaine na be thingni jeri pinebirisi